Mapungfaba nuclear War-3 Nakna Leire Trump Court Trump gi Mathangi hearing December 3 da lepkhre Biden administration gi makada male masina Mapungfaba nuclear gi War-3 ama mayong raba yai haina US ki hana gi President Donald Trump na warning tawkhre amasung US pu mang takhan bagi damak haujiki US government asibu maral sikhre laibak pokpa numita mahakpu crime kaya marunggi damak maral sikhi badugi matung Maki ahanba miyam da wangang bada wapam singase masagi sahi humbudraga taruk suraba Donald Trump na phongdokhibane criminal gi case ta maral sibada ahanba hanagi US president oidaba Donald Trump na mahaki mathakta sirakhiba criminal charge kunthraga manga aduda maral aiti haina phongdokhe porn star Stormy Daniels ta has money pi khibaga mari lenaba maral sing adugi matangda mahakpo Manhattan court amana maral sikhibane nuclear khulai sing sisinabagi matangda tongan balaibak singna Phong na kihalakpa sing Leire mahaki administration matamda masi karigumba pankidaba natraga atay laibak sing na khanakidaba karigumba khara ni haina hanagi president aduna haike Mapungfaba nuclear War-3 ama Biden administration leadership makada thogalakpa yai masi thajagadra natraga thajaroira aikoi madudagi thoina lapna leitre haina New York ki mahakna hana amuk pairakhibaga thunamak Florida da mage Mar e Lago Resort wangang bada Donald Trump na haike Haujik US asi President Joe Biden Democratic ki makada mapam marang khangda bachayen aba phibam amada leire haina Donald Trump Republican na haike mahak na haike aikoi gi economic kinthare inflation lakshin bagi wang mada leire Russia ka China ka khusam na khre maduna khoina thajaba ngambra Saudi Arabia na China ka tinakre China Russia Iran amasung North Korea na nakong san ba masung yaikai thugai bagi oiba coalition ama oina Punna punsinakre amasung mahaki leadership makada de masi kaidongai da thokpa ngamloi haina Donald Trump na haike ayhak na karigumba nakhoi ge president adu oiramba tarabade madu kaidongai da thoklamloi natraga Russia na Ukraine de attack tawramloi punsi pumnamak adu kalamgane fazaraba city pumnamak adu leptuna leram khigani haina Ukraine de thokliba mang takpa adu gi matang da mahak na haike aikoi ge currency lekha tarakli amasung ikui kuidana thunamak world standard adu oiraroi madu chahi chani gi manungda Seng na hairabada aikoi gi khwaidagi chawba maithiba du oigane great power ama oibadagi aikoi bu puthorakadawre asigumba maithiba ama leiramloi haina Donald Trump na haike New York ke Manhattan court na December 3 da mathange in person hearing adugi damak United States ki hanagi president Donald Trump soidana lakna bakhangan khre mahaki mathakta siba criminal charge kuntraga marida maralaiti haikiba Trump na karigumba afam amata nganglamdana courtroom adu thadoktuna lakhe Courtroom thadok tunga Trump na mapanda khamliba magi motor keta tongkhe hanagi president adu 2016 election gi izat adu manganaba lautuna bada yauri haina Donald Trump gi mayok siriba maral adu na haike October 2016 da miyam na khangna rakraba Hollywood tape adu phangkhibagi matung thunamak National Enquirer gi editor in chief amasung CEO aduna Michael Cohen da chatkhi haina Donald Trump gi mayok siriba maral adu na haike madugi matung da adult film star Stormy Daniels na Donald Trump ga mahaka sex ki arwan ba Maria ma leina ki haina phongdorok le haina Cohen da haike madudagi Cohen na US President Michael gi arwai bachayol kharagi mangoi na Donald Trump da sogan gada ba I pawadu phongdok handana ba masung Daniels po tumina lehena ba porn star adu da senpham mama pi na ba Cohen na negotiate tawna ki haina charge sheet adu na haike maduda pi ki ba senpham adu US dollar lakh amaga lising kuntrani haire masigi mamangda Donald Trump na Lawara Manhattan da laiba court amado authorities ta surrender tawke mathang sahi gi US president khanbagi mikhalda Republican nomination gi damak campaign tawriba Trump na aranba tawki haibadu yakhide amasung chathagi ba thijin bagi thabak amasung sarsid adu misang mikhai naiba attack amani haike